Hello everyone, मैं अपना कोई तरह नौ सेरी मैं मुझे से अकोई हॉस्पिटल ले चप्पे की ठोक ले आईगा ममा गा हंदई अकोई सनाथोई मपागा तवना कोई ठोक ले अदो मैं अकोई ब्रेकफास्ट का लोइने तौरे बने अदुगा दुम अकोई से ठोक ले पुंग तरा मखाई अदवाई देवी डॉक्टर से जेंबा हौदोनी बने अदुम मैं दो हदम चटसे को अदुगा दुम मिनरसी कमाई तब हाइदो ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯁꯨ ꯃꯌꯥꯝ ꯑꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯍꯧꯖꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯣꯁꯄꯤꯇꯥꯜꯁꯨ ꯑꯗꯨꯝ ꯌꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯅꯨꯡꯗ ꯆꯪꯉꯒꯦꯕ ꯍꯧꯖꯤꯛꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯃꯐꯝꯁꯦ ꯃꯌꯥꯝ ꯌꯥꯝ ꯅꯥꯜꯂꯤꯀꯣ ꯅꯥꯟꯕꯒꯤ ꯋꯥꯗꯤ ꯍꯥꯏꯅ ꯀꯥꯟꯗꯗꯤ ꯌꯥꯝ ꯊꯤꯅ ꯅꯥꯜꯂꯤ ꯑꯗꯨꯒ ꯁꯥꯔꯚꯤꯁꯁꯨ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯄꯤꯌꯦꯕ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒ ꯒꯅꯦꯁ ꯕꯕꯥꯒꯤ ꯃꯨꯔꯇꯤ ꯑꯃ ꯂꯩꯌꯦ ꯒꯅꯦꯁ ꯕꯕꯥ ꯈꯣꯏꯔꯝꯖꯩꯀꯣ ꯑꯅꯥ ꯑꯌꯦꯛ ꯄꯨꯝꯅꯃꯛ ꯐꯍꯟꯕꯤꯌꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯆꯪꯉꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯦ ꯆꯥꯡ ꯄꯤꯁꯟꯈ꯭ꯔꯦꯕ ꯑꯗꯣ ꯃꯣꯏꯅ ꯀꯧꯔꯛꯄ ꯉꯥꯏꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯅꯥꯒꯅ ꯃꯥ ꯆꯥꯅꯕ ꯈꯔ ꯄꯨꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯃꯥꯗꯤ ꯐꯖꯅ ꯃꯑꯣꯡ ꯇꯧꯗꯧꯔꯦꯕꯀꯣ ꯉꯁꯤꯗꯤ ꯈꯔꯕꯨ ꯉꯧꯔ ꯃꯥꯜꯂꯦ ꯃꯣꯕꯥꯏꯜꯗꯣ ꯀꯩꯅꯣꯗ ꯊꯝꯃꯨ ꯄꯣꯀꯦꯠꯇ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯌꯦꯡꯕ ꯂꯣꯏꯅ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯦꯕ ꯕꯨꯛ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯉꯥꯏꯔꯤꯅꯦꯕ ꯑꯗꯣ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯇꯞ ꯇꯞꯅ ꯁꯨꯝ ꯈꯣꯡꯅ ꯀꯨꯝꯊꯈ꯭ꯔꯁꯦꯅꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯊꯦꯡꯗꯤ ꯑꯗꯨꯝ ꯊꯦꯡꯖꯜꯂꯛꯑꯦꯀꯣ ꯄꯨꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯔꯣꯒꯤꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯑꯕ ꯃꯌꯥꯝ ꯑꯗꯣ ꯆꯥꯛ ꯆꯥꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯆꯥꯔꯨꯔꯁꯦꯅꯅꯦ ꯑꯗꯨꯒ ꯆꯠꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯦꯕ ꯕꯨꯛ ꯇꯧꯈꯤꯕꯗꯨꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯆꯠꯂꯅꯤ ꯃꯌꯥꯝꯀꯣ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯑꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯈꯥ ꯇꯥꯕꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯁꯨꯝ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯦꯀꯣ ꯑꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯊꯦꯜ ꯉꯥꯛꯇꯅꯦꯕꯀꯣ ꯎꯇꯤ ꯊꯣꯡꯕ ꯑꯗꯨꯒꯩꯗꯤ ꯆꯝꯊꯣꯡ ꯏꯔꯣꯝꯕ ꯍꯋꯥꯏ ꯊꯣꯡꯕ ꯄꯥꯄꯔ ꯁꯂꯥꯠ ꯑꯗꯨꯒꯩꯗꯤ ꯉꯥ ꯊꯥꯎꯒꯅꯦ ꯀꯩꯅꯣꯒ ꯉꯧꯕ ꯈꯥꯃꯦꯟ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯆꯥꯅ ꯈꯣꯠꯅ ꯑꯩꯈꯣꯏ ꯂꯣꯏꯔꯒ ꯊꯣꯛꯂꯒ ꯃꯌꯥꯝ ꯑꯁꯤꯗꯁꯨ ꯄꯣꯠ ꯐꯖꯕ ꯌꯥꯝ ꯌꯣꯜꯂꯝꯃꯦꯕꯀꯣ ꯑꯩ ꯂꯧꯕꯨꯗꯤ ꯂꯧꯔꯛꯇ꯭ꯔꯦꯗ ꯃꯌꯥꯝ ꯀꯩꯅ ꯍꯥꯏꯗꯤꯅꯦ ꯄꯣꯠꯁꯤꯡꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯇꯥꯡꯉꯤ ꯑꯗꯣ ꯑꯩ ꯂꯧꯕꯨꯗꯤ ꯂꯧꯔꯛꯇꯔꯦ ꯀꯔꯤꯝꯇ ꯑꯗꯨꯝ ꯐꯖꯕꯕꯨꯗꯤ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯁꯤꯒꯤ ꯍꯅꯨꯃꯥꯟꯒꯤ ꯀꯩꯅꯣꯒꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯁꯤꯗꯩ ꯊꯣꯛꯑꯒ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯥꯔꯛꯇ ꯆꯪꯉꯨꯁꯦꯅꯅꯦ ꯑꯩꯈꯣꯏ ꯁꯅꯥ ꯌꯥꯎꯔꯛꯄꯗꯨꯒꯀꯣ ꯄꯥꯔꯛꯇ ꯉꯥꯏꯍꯥꯛꯇꯪ ꯅꯦꯍꯔꯨ ꯄꯥꯔꯛꯇ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯕ ꯄꯨꯕꯤꯔꯨꯒꯦꯅ ꯈꯜꯂꯤꯅꯦꯕ ꯑꯩꯈꯣꯏꯕꯨꯗꯤ ꯀꯩꯁꯨꯝ ꯅꯠꯇꯦ ꯑꯗꯣ ꯑꯉꯥꯡ ꯌꯥꯎꯔꯛꯄꯅꯤꯅꯅꯦ ꯑꯉꯥꯡꯁꯦ ꯀꯥꯏꯗꯅꯣ ꯀꯣꯏꯕ ꯄꯨꯕꯤꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏꯉꯩꯁꯤꯒ ꯑꯗꯨꯝ ꯀꯣꯏꯕꯗꯣ ꯉꯥꯏꯍꯥꯛ ꯄꯨꯊꯣꯛꯄꯤꯔꯒꯦꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯅꯦꯍꯔꯨ ꯄꯥꯔꯛꯇ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯆꯪꯉꯒ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯀꯣꯏꯈꯤꯌꯦ टिकेट लौरी काउंटर मैम
어, 손들라 와 이마라. 마니. ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯀꯣꯏꯔꯦꯀꯣ ꯑꯗꯣ ꯃꯐꯝꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣꯏꯕ ꯌꯥꯝ ꯆꯥꯎꯏ ꯑꯗꯣ ꯁꯣꯝꯗ ꯂꯩꯁꯤꯅ ꯃꯣꯏꯒꯤ ꯀꯦꯟꯇꯤꯟ ꯑꯣꯏ ꯃꯥꯜꯂꯦꯕꯀꯣ ꯑꯁꯨꯝ ꯆꯥꯕ ꯊꯛꯄ ꯀꯩꯀꯩ ꯑꯗꯨꯒꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯍꯟꯅꯕ ꯇꯧꯔꯅꯦꯕꯀꯣ ꯑꯌꯨꯛꯇꯤ ꯊꯣꯛꯂꯛꯄꯅꯤꯅ ꯋꯥꯁꯨ ꯌꯥꯝ ꯋꯥꯔꯦ ꯑꯗꯣ ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛ ꯀꯣꯏꯍꯟꯒꯦꯅ ꯁꯨꯝ ꯄꯨꯊꯣꯔꯛꯄꯅꯦꯕ ꯑꯁꯤꯒ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ